Kaya thanglam bakong thanggado, aping apay oy na chaple pada khudi thijili. Nurse nupido so machinda hairi. Asomda khuthato payada ba emergency lagpadu da hidak pirak da yadena amuk thintharraba ise. Adabu wadu loiba nangdi urai tatuna leiriba drip marido taha chansele. Sarpi baril na hiram badadi ngaktang yengbiramo khak hirambani drip mari nanto ina so hiram dina. Tatuna leiriba drip to set semjil aduga gel ko anauba ama first aid box adudagi lauraga tangsigi khunam aduda kayana napiramba katanda logthoi. Tangsi mamay mamit kadu kappagi ipom-pomi. Nurse da amuk nupado da amuk yengli. Kaya so thokisi kadai laikisi kadai chaplip tu nalay. Adabu tanja adudani pocket da yauriba phone do call lakbagi vibration lakpado. Mitphamdo hongda phone aduda yengi thaujang bagini. Kaya mamay do amuk tang nanthok tu na sor amatap na hondoklaga tangshibu yenglay. Adabu nupido jalko do thinbagi anaba khangbagi mamit do ushindu nalay. Kaya nurse adu pa haifet yenglam room adu dagi prap thoglay aduga call do receive tawi. Thaujang bataplap na thoglo kanda duty lore hospital dagi thoki gadore pantharano nangli hawi khalanu kaya thoglong na bataw. Kaya na kiat yenglaga Cyrus doy da libo gari da kakrabani khara thoro nangsu. Kaya thongdo mathaki class aduda tangshida amuktang yenglay haining bani mikop asida manakta phamduna themjin wahi amadi adabu nurse tuna seba phaduna laikhrabada kaya upai laita sor asangba mo hondoklaga khong thangdore. Main corridor yobaga pibarel manung changlakpaga thengne kaya chatlage haina wari mikup ama ani tawram thuna thoglai. Wakhaldo khara makhaide safai pibarel amuk changkhiba tunasu thaujangba Cyrus gari du thodokpa hauramle. Kanta su staff sing aduga wari tauba yaba tauram garage adom da laklaga magi gari tu su thodokre. Nipa ahom du su matung illi wangang nadi gari du gi maikai ni mikup na hom sing na yengliba. Asum thauram kanta gi gari du cafe ma gi mamang da khamlaga changki. Ahum du su tanja yenglaga cafe manung du da changle. Kanta na phamliba kachingi table adudagi table animuk kallaga tung onduna phamthai. Numit tabada ngairiba oibagi cafe adusu customer adumak lairami. Adum phammaga leibaduda waitress ama changlaklaga order hanglei. Can coffee ahum haina set haiki. Aduga mit yang singdu kanta da loina onseli. Matang adudani nupi yama kanta gi table duda changlaga phamkhibadu. Makok tu yetsinbana masakti mayek singna ude. Adugi shumathakta kanta gi marum chap chana hek phamki. Adubu ahum du su thaidok thaijin tawraga atak aphongnaba matawdi nata yengnaba kanna hotne. Adabu ani do kuina phamde minute ani ahum da phamlaga hogatuna thoki. Mi su kharadi langbana wari tawribadu su tade. Ahum du su panthada set thoglei aduga lambi do ani set khaidokne. Cyrus ka thaujangba kana kanta gi matung ili aduga kayana nupi do gi matung ilai. Asum thaurakpa nupidugi gari do everlasting fifth orphan home da thaujinki. Kaya get to yofatringai gari do set khami. Call binary-ba ani do supau do hai. Pungmuk nupi adubu gari thaudorakpra hain yeng adubu thaudorakti. Tanja adudani mega gi call lagtuna office ta halakna ba hairabadu. Ahum duna office yorakpada DGP, IGP, Joint Director yauna mayam do punna phamine. Kaya ngasay nupidugi gari number do set mayam do utli. Cyrus na wari haure. Numit kharani sida ekhoina tanabada kanta gi lepham chap mani. Nightingale City gi Gaspen gi lane number 2 da masagi piktak tawbu yuma madale. Megana nupidugi maung mataw na khoina ubadu tam. Thaujang bana khomi. Compared to Kantas 5.9 feet height. Nupidu 5.4 feet. 162 centimeter da gi oigani masapai mi ngawi ye thangba khajai da mayek sengba samru ani thongi mi tudi gok sapani na khangri laibak su phina kupkri thairaga yengbu phawbu udri DGP kaya da onseli kaya so haire pungmukti so everlasting fifth orphan home adudagi
nupidubu thoglakpra haini yenglambani adubu thoglakti DGP makok pairaga so ofan homadugi staff ka sumari lene ramba yabagi paramamam kleiraba wari sipung jai jai khomjin banaidri thasada bangaktani oirakliba maya IGP su tablapna nongmade khoi soidara mai pagani wakal anthabi kinu sir na khoi mayam gi makok thongbagi wakal hantaki gumsi sir DGP su makok nomduna haire isa isa gi ithau masak khangna mai onsinsi ngahaki ahenbe ihulna hekta lamjing oina thabak tawgumsi leibak sigi irang kamdona loigani miyam nei khoida thamliba thajaba pomba DIG muktari gi ngahaki phathaba ngamdaba koktuna loina mangkhali haibi yare ngasai dagi khoina station edugi gate sumiyam hupchinduna lanjang oiramliba adubo moi su pendabagi nganglibani moi gi pendabado ekhoi su khangi haina taptharaga mayam dugi wa taraga taptharaga hankrabani tu asomda table se leiriba chesing se makhoina piramliba memorandum ne me ka pisam sukladuna DIG gi wakal du sethenmale adu klubo order dubo adu klaina piriba karigin thaujang ba sauningna jail du namsingraga phadawni irang phana phona minasi haina ngasai dagi hainaraga chatkhraga adu kok yaudaba order dubo hekta piba aduna hujiki loire police ka miyamga gi marakta thabak tawbada miyamna opposite amuk tawrakani Churanthaba mihatba phaba ngamdringaida miyamga ikhoiga hatnabase masina hana hangadawribani DGP so haire masana tawjaba thabaki mahidi masana phangba tabani maralgi matungina court thengnarasi termination letter do president pishilamnabani masana khangna office lakjaba netraga president dagi order ma phangbaga mabulu khatpa chathanba order ngaisi DGP ki wadu thairaga joint director da hanglai commissioner di kamdo hore genla urabra joint director su pakhumpi operation du budi mai pakna loikre gyandi la outri hayeng ayu kumbala kanin hayawi joint director sora sangba mo handok laga madam dudi angau bi dungai hore machanu pidu su masayam son bajani wan tharaktana tu mayam chingdana muglai kanari genla outri mas madam na wari tawre wakhalina sulai haba male yam nungaiti to hori puma taw mayam do madam do wakhal piksandana ba aina su yam kannadi hairambani DGP nungaitana ai sungatana yaushiningbani adubu hospital gi police station gi kyosing se khara makhaidi tasin khomjilag halakpanina thengri horen thaba khankibada ai ngi hak changurake wadu loshinduna mayamna sinaramba memorandum singado paikhatlaga ahumdu thokre nipa ahumdu su magi table da leiriba file khare do yengnaba kanna hotnari adubu chedu dadi yengda tumina ungduna leiriba kaya bu ubada thaujangba phone log thoklaga kaya da message sama sat type tawshil ungbana kanarui wari do laide mamanabi ama lei haibado nang khangnadro aduda direct adam hangjilu ai noina pakhat pire toido matam phatra kansi nakal da leiriba phone do notification gi vibration adu da kaya phone do lawraga yengi aduga masu message sama type tawi nangno phawba du gyam pakhaladuna de ai di kai werum gani ai wasmarda haningbana korko kholabani maga wari matangdi tapna sanagi khalaga ai khangkhibani thaujangba reply set pire khumbu khumbiragadro thina dum cheirak toktana mama mapana mu phawlu le hairibu wado ex nangna hangaga khumakani gai khaliro adumai haiganu ibani ex oikidri nasi suwai aina manungshi makai madu egi ex sumai oide thaujangba adu mari oideni luride mana nungshi drisen onsanaraga wari saning phawdrisen aduda nangi nawanglu khangaga ai sunungai tabagi hairi kaya sor ama tablap handok laga reply nami mana ibu nungshi drasu ai bu lapkhino haina kham that's enough for me thaujangba aina manungshi nungsiki punsi simagi oina that's enough reason to take care of her in every aspect her feelings mind soul body love everything and whatever is related to her thaujangba message sama set type tawi queen gen la urbo nabani wari sana rupraisa nangonda kari mu hairino tablap reply nami nupa daso
Kaino kaya haibu aduna loisin khabu yari wari do fazana lero nobani ke wari sanarage mane ngundu fazana wari sharak praba message to yamne excited oina send toram laga thaujangba kaya de yenglai kaya de non thaduna phone kan mel thaujangba ai mangonda ngasi sumuk ngauri nahan makai ngaubadagi nungsibadagi ngasina amuk hena makun hengal opi sinthana ai bulap kino haina khamliba mabu konsilaga themga khanbani adubu thaujangba ngai ngamdana set reply lai adu kedorba nurse nupi ama hek changtana nang haudredana da shit adubu nurse thokiba ngairaga fazana sanarba yadaba adudaidi nangoi na phurakdeba nangna phone tawsilaga lau na kauragdana ai sidum thokledana sa yetpiba mayamsina noi mayam ki maruksida hek leiringai mathaga se ingoi dawribani andaki thaba operation se loiraga ai thabakdagi potharadawi ninata namta leijarage set ta oirasu ingnoige set poboi phung khangdeba thabak mayamsina haraugi sum pung phadaba tumbasu chabasu tension marakta sum hingagadi yam koinu punsidong mandre nupi ganjinaradi adumainegda thabak dokningbra isa punsiga khangsang sang dokningabra hey chiksalu nang khangdoba manako mamanabidu berani ko haibiri sinedi kaya wakhal ngai hak tawraga reply halle ngai ko nangna du kyam mamanabidu da ngasai degi yeng thiru oi mamanabidu nangi thaina gi ex to message to ubada thaujangba pisumo kayo khai degi thona reply halle ai thorai macha nupi do pusalaga mingon daga changdam lagan ex ne ga hainingde mi ga phau ga changdam na biruno mi gi daw yaroi tanja dudani thaujangba gi phone da perna gi call lakpado thaujangba pisum da sukna Cyrus da yenglai Cyrus da file amakan na yenglai thaujangba phone do Cyrus gi mang da set thamlai Cyrus tingak mangok nana phone adu da yeng adubu perna ni khanglabada phone do set kaktatlaga nakal da inthore thaujangba khonjal tabla Cyrus da haire koinu nang nom khalisina noi kaineraga aingon doina perna ni yet leiri block of thangjil kaya nungai na hainu yengu ni sa Cyrus nang asengbagi perna ga toknarage ni khalabo khalle khanbadu na bo masada direct hairi duni os ngamdi ngami he nangsu bai kopi phaude dakhik da taw nupi macha du ngauri mi nangbo dakar kem da tadi aduke makok chapu nupi du bu kaino thaujang pisum da suklapna adumaina hairi bune chindubu kone regret ka charodro charoi hairagadi aisu fazana hairaga block bidoiba pikroyer aduba Cyrus mikop ani tumina layuraga haire ai tasen haina remai mo matausi aisu mi isagi apam khara doiraga so ingna chupna tawningba adumang nei ngasi phawbo mangondadi kemta landabani madi aigi wasunong mata tadi nungshi hairi kai harauba thaba kitang chili ngaktang leiraga call tawrake hairagana aina chit tawramgani nekta sawba ngam masu matam khara wasa matam khara leiraga gyan mai tajaraksan aisu ingna chumna leirage thabak mayam gi matha maraksida magi marisina ai hena kokcha aleba thaujang basu wadu haifam khangda tumina lei pung mapan makhai ta ga dawre office hanaba thoknare girls lomda lai thaujang ba kaya da yeng nupa du di mai kai du kadom dan panga daw budu khangningbana kaya su onthok tuna hairami nibani halamu ai hospital phawda yoki ge wado hairaga bike to set thaudoki thaujang badi noi Cyrus de ingau ngauna koinu kai hospital an kai do bunu thaujang ba gari start tauna mai ex to ye nate mai nu pi do nari ye kori mai nu pi ba kai na krai dai ne koinu hanjina rabumo kam kanda situation sip kai na haiga do jani da moigis adubu hanjina babu oirasu nupa singaw kui mana ngau khalaisi nungsi mai chakta mi siba yauribani sidringai sida hanjina jarasan Cyrus thaujang bada onsen nokmi noi mem single loiri na ai su oirage na khanmani phare ma mu ai gi mahut mai sinjarasan bike to hospital gi gari khampham aduda park toram laga tablap thanglai khong thangdu masadu khoktak chada basunate
Sananu bibaril hoina lana khan khragadi khan amuk sukhong thang du lepi main corridor dom da yenglaga lambi mayai du da chap lepi kaya manung chongba ngam loi dawre masa su mathong khangda mihul ga du kan khalai corridor rom da changnaba panglak pa khong thang du lamyai dagi mai leiraga nakan gi park macha ama leiba dom da oina laklaga thaduna leiriba phampham mayam madu dagi mi phamdaba phampham mama madu da changsinaga phamthai Atiya sumayak sengi ngasidi nonggi mapai ama phawba leite pan khalakpa thaja masu mayak seng nangan thoi nong thak ma bo yenglaga nokmi lei thairak pamit yengdu chap lepi magi mayok na bada khariba sambalai panbi adoki wangmada phamlam liba mabu ubada kaya mai thongdu maka sat lam lei liri khomliba malangda yauri ibema magi joina thadokliba samlang adusu sathekli nakiyeta humduna sana ahingba ngamjabi kuchu aduda thajagi hikok machu changba mangalna tangjai sura chamani pangi punglongi tanthada jagoi sabi apsara theka thek nauga nau khut changna saba jagoi gom pukning hoba ngamba mabe mamagi joijaina ra samlangi sathekni loknungi lai jagom taru pangliba michna aniduna thajagi mangalda irang langna hena magun hablari nungsiba michna adubusu tha yenglamba nupidusu leithaduna yenglakpa mamittu sambalai wangmadagi mityeng anidu hek question nei tangshi tathak yenglai ngasaidagi tamliba minok adudagi maka hena lamlei nupa mahakti tangshi mamaidu sat leitharaga malangbana humbada yauriba sai maru singdo nakongda tapna yepsinnaba honai lapna yengbadu pelaktra male phamlambadagi haugalai nupaduga michana ruba tangsi mamittu mikop ahum luktharam masadu aphinga phai oina phamlambadagi phuk haugali chatpa hawi adubu wakhal tana khangprek hek khangi khutsa aduda lamduna pairakpada kaya tangsigi makhuttu pai tapna changsin phampham aduda phamthahale aduga maso nakalda phamthairakpani pairiba khuttu amuktang pena yeng tapna thadore nupi mabu nokmi yeng taplapna hangi ahingbasida kaidawrino mapansida nasadu khara nungairabro nangbo lukthaduna khumlakani khanbani kaya adubu tangshi nupaduda mamaidu pura laishinduna haire nangdi maphamsida kaidawba laino nahandagi aina hangba wasa nasi phawba pakhum pidri kaya noklai haire ingasi so angaubagom lola ichoiroldo ai ngauri tangsi karam kanda ai bula yengani waduda tangshi gyan tada nupaduda taru yengli kaya nokmi wadu makhatai layong masak sukhang hidak thagadawda ngairi handak mukti nupidu sat haire nang nariro kayoy nangamdrino nokmi adumak pakhum pira ikaya ngasi ngarangta nati chahi yami aina nungsilay na naraiba nungsimay basaba nangki hidak thadawda ngairi ado thararoidra khangdi sum ngauraga leibana pakjai leiko hairibra khangdi kaya tangshibu nungsina yenglaga tablap makhatai aise nangi kanano kana oyuge ai kana oyuge ayo nangna haibadamak ayoy ke tangsi machindagi sat thoke tangshido kanamta oigano kaya do moyo aigi kaya do moibi adubu thangnaba mikopta matomta maral phaujaduna mityengdu thairaga wa amana tablap makha samthai nangna oiningtradi kaideda ikaina ngangliba wa adugi tayonabada haire nupa madi nupi magi mihulbo mathong khangda langhanba wa haido tangsi ai nangbu nungsi ngarangsu ngasisu hayengsu mapuk simagisu nangna nungsiganu hairagasu yadra nungsiragadum leire mai lukthaduna leiribi nupido mitlu pirang ihaurakle adubu masu machindu ngasidi kanglei nang aingonda sauningdabra aingonda warudabra kaidawbaino nangna anam kallaga aingonda ikaibadum pirise kaya ahangba atiyabu amuktang nokmi yengduna taplap paukhumpi
ꯂꯩꯆꯤꯜꯒꯤ ꯃꯐꯣꯜꯅ ꯊꯥꯖꯃꯥꯒꯤ ꯐꯖꯕ ꯍꯥꯞꯄꯒ ꯂꯩꯆꯤꯜ ꯊꯥꯡꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯁꯨ ꯃꯁꯛ ꯍꯦꯟꯅ ꯐꯖꯩ ꯃꯒꯨꯟ ꯍꯦꯟꯅ ꯂꯩ ꯅꯪꯅ ꯇꯥꯝꯈ꯭ꯔꯒ ꯅꯅꯥꯛꯇ ꯅꯛꯅꯤꯡꯕ ꯅꯨꯡꯁꯤꯕꯕꯨꯁꯨ ꯍꯦꯟꯒꯠꯂꯦ ꯅꯪꯕꯨ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯃꯤꯀꯨꯞꯁꯤꯡꯗꯨꯗꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕꯒꯤ ꯂꯩꯆꯤꯜ ꯃꯥꯕꯨ ꯍꯨꯝꯂꯤꯕ ꯃꯥꯂꯪꯅꯤ ꯂꯩꯆꯤꯜ ꯃꯥꯕꯨ ꯁꯣꯛꯅ ꯊꯥꯖ ꯃꯥꯕꯨ ꯍꯨꯝꯗꯨꯅ ꯄꯥꯏꯕ ꯃꯥꯜꯂꯕꯁꯨ ꯊꯥꯖ ꯂꯩꯆꯤꯜꯕꯨ ꯋꯥꯔꯧꯅ ꯍꯨꯝꯒꯦ ꯍꯥꯏꯗꯤ ꯉꯝꯗꯕ ꯃꯥꯂꯪꯅꯤ ꯑꯩꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯁꯧꯕ ꯋꯥꯔꯧꯕꯗꯨꯗꯤ ꯅꯨꯡꯁꯤꯅꯒꯨꯝꯅ ꯉꯥꯟꯕꯅ ꯍꯦꯜꯂꯦ ꯀꯌꯥ ꯃꯤꯀꯨꯞ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯇꯥꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ ꯋꯥꯍꯩꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯏꯀꯥꯏꯒꯗꯧꯕ ꯃꯥꯟꯗꯦ ꯊꯃꯣꯏꯁꯤꯗ ꯌꯣꯝꯗꯨꯅ ꯂꯩꯔꯕꯅ ꯊꯃꯣꯏꯒꯤ ꯃꯄꯨ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯁꯨ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯗꯨꯝ ꯁꯣꯟꯈꯤ ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯜꯂꯕꯁꯨ ꯆꯤꯟꯕꯥꯜ ꯋꯥꯡꯃꯕꯨ ꯂꯥꯟꯗ꯭ꯔꯕꯁꯨ ꯇꯪꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯈꯖꯥꯏ ꯑꯅꯤꯗꯣ ꯍꯦꯛ ꯕꯪꯕꯪ ꯁꯥꯒꯠꯂꯤ ꯇꯥꯡꯁꯤ ꯅꯨꯄꯥꯗꯨꯗꯤ ꯂꯣꯜꯂꯤꯕ ꯊꯃꯣꯏꯒꯤ ꯃꯔꯣꯜꯗꯨ ꯃꯈꯥ ꯁꯝꯊꯥ ꯍꯪꯂꯛꯏ ꯇꯪꯁꯤ ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤꯗꯃꯛ ꯐꯣꯔꯒꯦꯠ ꯃꯤ ꯅꯣꯠ ꯁꯣꯏꯔꯤꯕ꯭ꯔꯥ ꯇꯥꯡꯁꯤ ꯃꯃꯥꯏꯗꯨ ꯏꯉꯥꯡ ꯉꯥꯡꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯑꯃꯝꯕ ꯃꯁꯛ ꯑꯣꯟꯕ ꯊꯥꯖꯗꯤ ꯑꯣꯏꯈꯤꯕ ꯂꯩꯇꯦ ꯑꯣꯏꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗ ꯉꯥꯟꯗꯨꯅ ꯂꯩ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯁꯛ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯃꯒꯨꯟ ꯃꯥꯟꯅꯕ ꯊꯋꯥꯟ ꯃꯤꯆꯥꯛꯀꯨꯝ ꯃꯨꯠꯄ ꯅꯥꯏꯗ ꯉꯍꯟꯒꯦ ꯑꯩꯗꯤ ꯑꯗꯨꯕꯨ ꯃꯉꯥꯜ ꯆꯥꯎꯕꯤ ꯊꯥꯖꯒꯨꯝꯕꯤ ꯀꯅꯥ ꯑꯃꯅ ꯊꯃꯣꯏꯗꯨꯗ ꯂꯦꯡꯁꯤꯜꯂꯛꯂꯕꯗꯤ ꯊꯋꯥꯟ ꯃꯤꯆꯥꯛ ꯑꯩꯒꯤ ꯃꯉꯥꯜ ꯄꯨꯝꯕ ꯃꯍꯨꯠꯁꯤꯜꯂ ꯊꯋꯥꯟ ꯑꯩꯒꯤ ꯑꯄꯤꯛꯄ ꯃꯉꯥꯜꯁꯨ ꯃꯥꯒꯤ ꯑꯃꯤꯡꯕ ꯃꯉꯥꯜꯗ ꯃꯗꯣꯝ ꯃꯥꯡꯈꯤꯁꯅꯨ ꯋꯥꯔꯧꯏ ꯍꯥꯏꯔꯣ ꯀꯣꯆꯤ ꯈꯖꯤꯛ ꯀꯣꯠꯂꯒ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯀꯌꯥ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯊꯥꯁꯨ ꯊꯋꯥꯟꯁꯨ ꯅꯪꯅꯤ ꯃꯉꯥꯜ ꯂꯩꯇ ꯑꯃꯝꯕ ꯑꯍꯤꯡꯗ ꯊꯋꯥꯟꯒꯨꯝꯅ ꯉꯥꯟꯊꯣꯏꯕꯤ ꯃꯉꯥꯜ ꯅꯥꯏꯕ ꯑꯍꯤꯡꯗ ꯊꯥꯖ ꯅꯪꯒꯤ ꯅꯁꯦꯛꯅ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯄ ꯑꯩꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯅꯤ ꯇꯪꯁꯤ ꯑꯩ ꯀꯌꯥꯔꯛ ꯈꯟꯅ ꯍꯥꯏꯌꯨꯒꯦ ꯅꯪꯒꯤ ꯋꯥꯔꯧꯗꯨꯅ ꯏꯀꯥꯏꯔꯤꯕ ꯊꯃꯣꯏꯗꯨꯅ ꯄꯦꯟꯅꯕ 100,000 ꯍꯥꯏꯔꯒꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯋꯥꯍꯩꯁꯤꯅ ꯄꯣꯂꯣꯏꯅꯤ ꯇꯥꯡꯁꯤ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯅ ꯂꯥꯡꯒꯣꯏ ꯆꯜꯂꯔꯦ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯇꯨꯡꯗ ꯌꯦꯡꯂꯒ ꯆꯠꯄ ꯍꯧꯏ